leiba ningthau makhai sing natraga public leader makhai sing chapi karong bu nungsiraga leiba leader mayam nungkhoina support tobi gadabni chapi karong sub division manungda leiba IVM oigara khongtal oigara sigi line leiba makamina noi lam sembige haina lakpane ko sembi se haina na leader mayam na mantri na CM na sembi se haiba ayaba leibigi sembi ga haiba kanda noina 3% sizinaraga compensation ki damak ta yam nainaraga di paliba sarkar na semoi haina tokpa matamda semoi ko compensation su pangoi lambi su semoi masi ama noi kauba yade palil chandel lambi sem ga daba matamda double lane sem se haina leirabani double lane sem se haiba matamda compensation phangani haina langmandana lambi manakta agriculture land masagi lobuk asuk su wanggraba yengasi gamla da noina thagraba laising se fun mari mari manga manga wanggraba yongchang makhong gumba hairang makhong gumba sumoi lambi da thajila kudak ta compensation pangngai gi jingkha kudak ta chiraga yum yere moi sai aduga hainong makhong madal palak lising ahum na tag lising manga moina pansile madu maya ubadagi di sem biroi haina maning hange tawkrene howjik su sapi garum to IVM khongtal semgada base 3% sizinaraga adugi compensation adu tawrade adu mu wangine haba noi chaladi ko sembi da batagani ko nai chaning laga khud ani na chabda hai hebdo aikoi da tagani aduna sarkar leiri